ꯄꯥꯟꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯆꯥ ꯃꯇꯝꯅꯤ꯫ ꯏꯕꯣꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕꯤꯁꯦ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ꯫ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯦꯕ, ꯂꯥꯛꯇꯦꯅꯦ ꯁꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯥꯏꯕꯤꯗꯨ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯠꯇꯦ, ꯅꯨꯄꯤꯅꯦꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯨ ꯃꯁꯛ ꯊꯤꯔꯤꯕ, ꯃꯋꯥꯍꯤꯅ ꯃꯔꯣꯜ ꯑꯃ ꯄꯦꯠꯂꯤꯕ, ꯃꯤꯅ ꯉꯥꯡꯕꯒ ꯇꯥꯗꯦꯅꯤ꯫ ꯏꯕꯣꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ, ꯏꯃꯥ ꯉꯁꯥꯏ ꯌꯥꯍꯧꯕꯗꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯗꯨꯕꯨ ꯏꯃꯥꯕꯨ ꯉꯥꯎꯕ꯭ꯔꯣ? ꯃꯤꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯒ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯁꯤ ꯃꯔꯣꯜ ꯑꯃ, ꯅꯪꯒꯤ ꯊꯕꯛ ꯆꯠꯀꯗꯕꯗꯣ ꯀꯣꯛ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦ? ꯑꯣ, ꯆꯥꯛꯁꯤ ꯆꯥꯔꯒ ꯂꯨꯈꯥꯛꯁꯤꯡꯗꯣ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯗꯣꯏꯕ, ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯐꯥꯎ ꯑꯗꯨꯝ ꯆꯥꯏꯔꯒ ꯂꯩꯔꯝꯗꯣꯏꯁꯦ꯫ ꯏꯃꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯧꯁꯨ ꯅꯠꯇꯕ꯫ ꯂꯥꯛꯑꯣ, ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯊꯦꯡꯉꯕꯅꯤꯀꯣ꯫ ꯃꯁꯤꯗꯤꯅꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯇꯣꯝꯕꯗꯨ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯏꯕꯣꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯕꯤꯅ, ꯑꯣ ꯇꯥꯔꯦ꯫ ꯇꯣꯝꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯤ, ꯅꯇꯥꯎꯁꯨ ꯂꯣꯏꯗꯧꯔꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯐꯠ ꯂꯣꯏꯁꯤꯜꯂꯝꯃꯒ ꯊꯣꯛꯂꯛꯑꯣꯀꯣ, ꯏꯃꯥꯗꯤ ꯍꯧꯒꯠꯂꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯕꯤꯁꯨ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯥꯏꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ, ꯇꯣꯝꯕ ꯅꯪꯗꯤ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯥꯔꯛꯑꯦꯅꯦ, ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯪꯂꯦꯝ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯉꯥꯏꯍꯥꯛꯁꯨ ꯆꯪꯉꯨꯔꯦ, ꯑꯗꯨꯗ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯤ ꯇꯣꯝꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥꯁꯨꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯆꯦ ꯁꯥꯈꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯄ ꯃꯃꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯔꯥꯡꯇ ꯆꯦꯜꯂꯛꯇ ꯉꯥꯏꯔꯤꯕ ꯃꯧ ꯃꯥꯅꯅꯦ, ꯏꯁ ꯃꯤꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯏꯃꯨꯡ ꯑꯗꯨꯗꯕꯨ ꯐꯤꯒꯦ ꯁꯦꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯅ ꯇꯧꯍꯧꯔꯤ꯫ ꯇꯧꯕꯩꯕꯨꯗꯤ ꯁꯨꯃꯥꯏ ꯅꯨꯄꯤ ꯆꯦꯜꯂꯛꯄꯁꯦ ꯐꯤꯒꯦꯕꯨꯗꯤ ꯁꯦꯠꯅꯩꯌꯦꯕꯨ, ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯍꯥ, ꯑꯌꯥꯕꯤꯒꯤ ꯃꯧꯑꯣꯏꯗꯨꯅꯤꯀꯣ, ꯑꯌꯥꯕꯤꯅꯤ꯫ ꯍꯣꯏꯅꯦꯅꯦ, ꯃꯪꯂꯦꯝꯁꯨ ꯁꯦꯜ ꯊꯤꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯦꯜ ꯆꯦꯜꯍꯧꯏ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯁꯦꯜ ꯈꯔꯕꯨꯗꯤ ꯄꯤꯔꯝꯕꯅꯤ꯫ ꯅꯠꯇꯦ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯕꯨ ꯃꯥꯕꯨ ꯀꯔꯥꯏꯗ ꯊꯦꯡꯅꯔꯨꯏꯌꯦꯒꯦ? ꯃꯗꯣ ꯍꯌꯦꯡ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯁꯨꯅꯦ ꯌꯨꯝ ꯄꯥꯟꯕ ꯍꯩꯒꯗꯕ ꯃꯧ ꯑꯣꯏꯔꯣꯏꯌꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯣꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯏꯇꯥꯎ ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯆꯠꯂꯁꯤ ꯃꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦꯗ, ꯏꯆꯥ ꯅꯨꯄꯥꯁꯨ ꯆꯠꯈ꯭ꯔꯦ, ꯕꯤꯂꯥꯁꯤꯅꯤ ꯍꯣꯏꯗ ꯑꯗꯨꯝ ꯆꯠꯂꯒ ꯋꯥꯔꯤ ꯑꯃ ꯉꯥꯡꯉꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯤꯗꯨ ꯕꯤꯂꯥꯁꯤꯅꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯂꯥꯁꯤꯅꯤꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯥꯛ ꯇꯣꯛꯄꯒꯤ ꯄꯥꯅ ꯑꯗꯨꯕꯨ ꯆꯥꯅꯕ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏꯕꯤ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯏ, ꯕꯤꯂꯥꯁꯤꯅꯤ꯫ ꯍꯩꯃꯥ, ꯍꯥꯏꯕꯤꯌꯥ ꯂꯥꯛꯏꯔꯣ? ꯐꯝꯃꯨꯁꯤ ꯁꯤꯗ, ꯑꯩꯁꯨꯅꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯄꯥꯅꯁꯤ ꯃꯇꯞ ꯑꯝꯇ ꯆꯥꯒꯦ ꯇꯧꯔꯝꯂꯤꯕꯅꯤ, ꯅꯪꯒꯤꯁꯨ ꯁꯦꯝꯕꯤꯔꯛꯀꯦ, ꯆꯥꯁꯤ꯫ ꯍꯣꯏꯗ ꯌꯥꯏꯗ, ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯁꯨꯅꯦ ꯏꯅꯦ ꯁꯥꯈꯤ ꯍꯣꯏꯗ ꯆꯠꯂꯨꯕꯗꯥꯏ ꯀꯝꯗꯧꯍꯧꯔꯦ ꯃꯧꯗꯣ? ꯀꯝꯗꯧꯅꯤꯒꯦ? ꯑꯁ, ꯃꯅꯥꯎꯗꯧꯅ ꯀꯟꯈ꯭ꯔꯦ, ꯉꯥꯡꯅ ꯁꯛꯅꯕꯒ ꯏꯌꯥ ꯌꯥꯗꯦꯌꯦ꯫ ꯁꯤ ꯄꯥꯅꯁꯤ ꯆꯥꯎꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯅ ꯑꯗꯨꯕꯨ ꯄꯤꯔꯛꯏ꯫ ꯍꯥꯏꯕꯤꯁꯨ ꯄꯥꯅ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯆꯥꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯕꯤꯅ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯀꯔꯤꯅꯣ ꯑꯗꯨꯛꯁꯨ ꯃꯋꯥ ꯄꯦꯠꯈ꯭ꯔꯦ꯫ ꯏꯆꯦ ꯁꯥꯈꯤꯅ ꯀꯣꯛꯆꯥꯎꯕꯤ ꯀꯥꯀ ꯍꯦꯛ ꯂꯩꯍꯧꯕꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯕꯤꯂꯥꯁꯤꯅꯤꯅ, ꯑꯣꯅꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯐꯅꯦꯛ ꯌꯣꯟꯕꯤ ꯃꯦꯝꯆꯥꯗꯣ ꯃꯗꯨꯗꯒꯤ ꯑꯃ ꯁꯣꯠꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨ ꯐꯥꯎꯕ ꯄꯤꯔꯣꯏꯗꯧ ꯍꯣꯠꯅꯔꯤꯕꯅꯤꯀꯣ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯆꯥꯗꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯐꯤ ꯁꯣꯠꯍꯟꯅꯤꯡꯕ ꯍꯧꯅꯒꯦ? ꯑꯩꯅ ꯄꯤꯗꯕ ꯌꯥꯗꯦꯗꯅ ꯂꯧꯔꯛꯂꯤꯕꯅꯤꯀꯣ ꯅꯝꯗꯅ꯫ ꯑꯗꯨꯅꯤꯅꯦ, ꯃꯪꯂꯦꯝꯗꯨꯁꯨ ꯁꯨꯅꯤꯡꯗꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯣꯏꯒ ꯃꯥꯟꯅꯗꯤꯌꯦ, ꯃꯇꯟ ꯌꯥꯝ ꯇꯜꯂꯦꯕ ꯑꯣꯏꯕ꯫ ꯅꯪ ꯁꯤ ꯃꯩꯕꯦꯝꯃ ꯍꯦꯛꯇ ꯃꯔꯨ ꯌꯨꯉꯩ ꯉꯥꯡꯈ꯭ꯔꯦ, ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯅ ꯈꯪꯗꯅ ꯍꯥꯏꯔꯤꯅꯦꯃꯤ ꯅꯪꯕꯨ, ꯑꯩꯒꯤ ꯏꯆꯥꯅꯗꯤꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ, ꯁꯦꯜ ꯇꯥꯟꯁꯤꯗꯅ ꯍꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯪꯂꯦꯝꯃꯕ ꯑꯉꯥꯡꯗꯣ ꯌꯥꯕꯤꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯂꯨꯞꯇꯅ ꯂꯩꯌꯦ, ꯑꯗꯨꯅꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯤꯗꯨ ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯁꯤꯗꯗꯨꯅ ꯋꯥ ꯉꯥꯡꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯆꯥ ꯄꯣꯠꯐꯝ ꯑꯗꯨꯗꯅꯤ ꯍꯩꯅꯨꯅ, ꯍꯥꯏꯕꯤꯌꯥ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯣꯗꯅ꯫ ꯍꯥꯏꯕꯤ ꯆꯥꯗꯨ ꯌꯧꯝ ꯑꯃ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯩꯅꯨ ꯏꯕꯦꯝꯃ,
นุปีทีบดกะจวดไว้รำซาดนะเทียนใบยาบันติไลกายเสียมินกสาวสัตตสุดาลำจัตตสัตตคุดิงมาอิสุตาบีอิมาวดอมาไอกีอิหุลขังบะอิสาวนุปานะมาให้นุปุสินจารักสันไอเนี่ยมาดูดไก่ชุดตาหาบะเตาเด็ดอะให้นุขสิกล้วนนะไปดูนะคุดิมักลอยนะพาบุ้ยรักกันให้บะเลยติอาวาดปะมึงอยากรบปะเดเนี่ยให้บีเบมันหังซบตันตุกันนิโกให้บีนกตุนะเฮระนักคอยกินสาวนุปากุมบะมามิดสวยบีสานาตีไกวานุได้ให้นุเพชรให้ดอกตุนะมากีปวดพัมเดสังดุนพัมขีมาดูกะจ้าดูมุกนานะไม่ทักดเบาอีมาซุ่มนะโซมาสินดตับนะโซนี่มาไหนนิ่งมิเสร็จไอ้กี่โมเสียมาสับพีสินี่เนี่ยให้ดูบุตรนั่งกิสุน้ำมันลาคินี่ยังบัตตาเลยตุนะดูมีดังกินมาตำนี่อีบัวบีจากอดุทงนะไม่นักตาไม่เทกลีบีมาดูอันสินตุนะมานั่งเนอเลยใกล้กุยระเกอมีกิสิตรกุบจะที่บุษบเสร็จคราสุฮัลนัดจุดีให้ยินนัสายมุนเดกอสุรุ่งบัตตาลีอีไม่เฮกเปียมะมาดูกิบูนั่งเนอว่าบีดีปะอิสาดบุกการกิสุรุ่งเนี่ยเกะไอ้หนังงางลีบัดอสุมังหักตันนี่เนี่ยอจุมมันนี่ให้บุดีนัสายสุขังงี้อดุดาอีมาคิระเห็นจินมันไม่ยาวบัดมาดูดนี่โดยสวยดูสิเลยใกล้มีเนออีมากิมันได้ไม่ยามสิดีเก็บตะขังก็มวยเนี่ยอีมาเดียโอ้ให้นิ่งแค่ให้เจ็ดสนุกมาว่าเห็นเล่าดิเสียนั่งกิซักตุ่มลุสิลการนาดาบัดว่าทิ้งงางเดินเลยให้บางงไปยาจระบมากิมาตะวันดุดาอีโบบีอามุว่ามาขาตารุตรีอดุมักตุมิเลกรีอาสมนันงมันนี่ฮาวครีตัวบ้าพิสูจน์ในรีบาอีโบบีดูอันสินดุนะอีดาวอินเดียอุดีไกจะคิกอีโบบีพี่ดูสมนายเลยอีคุยมานะบูยุ่มดังอัตเลยให้กันนากิการีสิดาบยาบเลยเกนที่รังมันนี่ให้กุมดันอีดาวนุยมากีมาดูสิกะทุยบิกิมาสักตุกะให้ยังพารักไม่ตัดอารักนี่ก็อีดาวอีมานะให้นิ่งไม่จะสนุกพะจะบายบสิดีเงียกิมิกิกุมให้ดิมาตุนะตุงคุยในสัตย์ปียากระดับมันนี่นั่นตุกะไอ้เนี่ยสุมาบูเงียกิโอยบะมิกิกุมให้ดังเอาคิบัสนั่นดิทำไมเด็กที่ตาเซ็งนะพ่อคิบันุชิบัดูดิตัวมาโซระสร้างบัมคนดกตุนะยังไม่ได้การีกำดรกบายบัดสมดันกำดาวรีบิลาหอยกีมุงดันมาโมกมันยมกระโดยามนักกันนักขันนารีนักละดูดัสุบิลากินายตุ้มปุกสบะมาสานุปามวดูวดูบังกอลดารีดูดมาคงสังนิติงทุกละกะวางังดัตุมินพัมลีนั่นดูกะทงกาละส่งกีนักลอยรับขาริบสัมบัลนั่นดูกีวางมุดนะขันนารีบดูบุยิงลีบมียามาดูนะสุมังคุไม่อามาดกิบุคิดเฮลิให้ดูนี่กันนาสุสังดูนะคำดูปิรุบดีอามาตัสยาวเดมารักดูดาบิลาสินีไกบีกสุมานาดูทางกัตุนะขันนารีบสิงห์ดูยิงลีตารีบิลานะนังสิตาเซ็งบะอามาไปยาวดับดิ้งวันนี้ขันไอ้น้ำมังกรกาดูนะพี่เขาสานนิจารุบเสไอ้ยาสวยบะก็ตาจีไม่คุ้มกุบตุนะยูมาสิเดกยังคุยเลยขี้ไก่บุญเนาะจัดดีก็ไอ้อามัดตะปั๊มจัดเรอีมาสักเลยจาริบะสนายุพามาสิสุนั่งนับมังทกเลยนะอาเกบิมาสุคุมเลยมันยังกิสินทักอดุดาสวยใครนะโนลุปว่าอามัดตาให้บะให้ตะบินีไอ้นั่นลูกมุสิปามได้ให้บดาอินี่มวยนักยารักเนาะให้จะคิดบดาอดุเขาสินะสวยรีคำนึกอามัดตามาสิเดนะอีตัวมันตัวอีร่างนี่ปวดพาราเบียมากุมใส่งางเต้าบดุดีการมิกเนี่ยกิลิสัตเนาะเฮ้จินทีเบียนั่งหนึ่งมังทักตาอตุปัสสากายมาดูองดูเรดนะนั่นสิละดูขจิกังลำลบดีไอ้เนสุอตุปันจันอีมาวยแกให้รำลอยเนี่ยงั้นสิดิขังนี่น้าปังกิมิสุเกานี่อร่อยบัวดิสาดาวริมอาสมดนะสัมบัลมารุมอตุเจ็บทัดนะมีกิมุงกิวารีบุตายบีให้บีมาดูมาทับกเกยดูนะมาคนทกให้ดีอิสบิลาสิเนี่ยมาบังดันนั่งให้คิบุตสุมิเนี่ยให้ดีทัศรุดบันเนี่ยไอ้น่ะให้โดรมาสิเลยสาบินาเดฮานาโตปดเซลรุบันเนดนะอิสยังงามิโกให้บีอ่ะอิสานุปัสเซ็กชันสิตรงนี้เองมาสิกิบิลาให้บีกงกว่ามารูอปุ่มมันมิสินะที่บ้านมาบูก็ยามจุกจานี่แกมาสามุสุเนี่ยรากูสิเดพาร์กันตั้งอะตัวมีโอรักลีบันอะตัวเกาสิกนะมาดูดะกูสินเดนังเจริสินุกเซนิงเครเบียมาดูกี่ว่ากันโตน่าสินกังลักกันไอ้ว่าพังงำจะรวยก็มาจินยำกันบันนี่นักกันนักิมองนะฮะอามันนะอินี่ให้เบียอินี่บิลาสิเนี่ยนักคนนี้สู้มาตั้งสักคิดขณะว่ากำลังตาดเลยตุ้มิเลยมาข้าแกงางไว้บินมองนะอามันนะมาดูนะให้เด็กปุตตะให้บิสาวนะให้มองซาเจียนเบียนั่งนักการีขังงี้น่าซาปิปุตเสียนรูกี้ที่ให้จังก็สวยด่าน่าเท่าทีรีบรอสังได้ยินสังสลโจน่าสักสินดูยิงดิเช็คปีมันไม่สิงสิดิบิลาสินีนะใส่เบียนั่งนำมาโรลละมก็ต้องมีหนุ่มเตเลย
ꯑꯗꯣ ꯅꯠꯇꯦ ꯑꯁꯤꯕꯨ ꯈꯠꯅꯔꯛꯏꯁꯦ ꯀꯨꯏꯃꯜꯂꯦ ꯑꯃꯨꯛꯇ ꯆꯪꯂꯒ ꯈꯥꯝꯃꯨꯁꯤꯔꯣ ꯀꯔꯤꯒꯤ ꯈꯥꯝꯕꯅꯣ ꯃꯣꯏꯅ ꯊꯣꯛꯄꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯁꯤ ꯂꯥꯎꯁꯤ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯕꯤꯕꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯤꯅ ꯕꯤꯂꯥ ꯍꯥꯏꯕꯤꯗꯨꯁꯨꯅꯤ ꯍꯦꯂꯥꯒꯤ ꯃꯅꯦꯝ ꯅꯠꯇꯦ ꯃꯧꯗꯨꯁꯨ ꯑꯌꯥꯕꯤꯅꯤ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯨ ꯃꯈ꯭ꯌꯥꯠꯇꯨ ꯁꯤꯠꯀꯗꯧꯅꯤ ꯑꯇꯩꯗꯤ ꯂꯥꯏꯔꯤ ꯃꯗꯨꯒꯤ ꯃꯣꯗꯨꯗꯨꯅꯤ ꯃꯇꯨꯗꯣ ꯈꯨꯕꯥꯛꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯥꯎꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯁꯥꯎꯔꯤꯕꯅꯤ ꯁꯥꯗꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯅ ꯐꯝꯂꯒ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏ ꯋꯥꯅꯤ ꯕꯦꯝꯃ ꯖꯨꯒꯣꯠ ꯑꯣꯏꯔꯝ ꯆꯥꯕ ꯏꯃꯨꯡ ꯅꯠꯇꯦꯗ ꯑꯗꯣ ꯅꯪꯁꯨ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦꯀꯣ ꯍꯥꯏꯕꯤꯌꯥ ꯑꯁꯨꯝꯅ ꯕꯤꯂꯥꯁꯤꯅꯤ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯍꯥꯏꯕꯤꯁꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄ꯭ꯔꯞ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯉꯦꯛ ꯍꯦꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯄꯥꯎꯁꯤ ꯇꯥꯕꯗꯅꯦ ꯑꯩꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝꯒꯁꯤ ꯆꯞ ꯍꯦꯛ ꯌꯨꯡꯏ ꯇꯣꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯏꯕꯣꯕꯤꯅ ꯐꯤ ꯌꯥꯡꯒꯣꯜ ꯑꯃ ꯁꯨꯔꯤꯕꯗꯨ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯐꯝꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯇꯣꯝꯕꯅ ꯅꯦ ꯀꯩ ꯄꯥꯎꯅꯣ ꯑꯋꯥꯡꯒꯤꯅꯦ ꯅꯟꯗꯣꯟ ꯕꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯗꯣ ꯍꯟꯗꯛ ꯅꯨꯄꯤ ꯊꯤꯔꯦꯗꯅ ꯂꯨꯍꯣꯡꯈꯤꯕꯗꯨꯁꯨ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯝꯈꯤꯅꯤ ꯑꯗꯨꯒꯗꯤ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯅ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯅꯅꯦ ꯁꯥ ꯂꯥꯟ ꯁꯥ ꯃꯈꯩ ꯈꯠꯅꯍꯧꯔꯤ ꯏꯃꯥ ꯅꯪꯅꯅꯦ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯁꯤꯇ꯭ꯔ ꯑꯗꯨꯝ ꯌꯦꯡ ꯂꯩꯌꯨ ꯊꯤꯔ ꯂꯩꯌꯨ ꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯨ ꯑꯩꯅ ꯊꯤꯔꯨꯕ꯭ꯔꯣ ꯍꯥ ꯅꯣꯏꯁꯨ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯒꯨꯝꯕꯒ ꯀꯔꯤꯝꯇ ꯊꯣꯛꯑꯣꯏꯀꯣ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯄꯪꯕꯗꯧꯅ ꯍꯦ ꯉꯥꯏꯍꯥꯛꯀꯤ ꯊꯥꯖꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅ ꯈꯨꯗꯤꯡꯃꯛ ꯈꯨꯗꯨꯝ ꯆꯟꯈꯤꯗꯣꯔꯤꯕꯅꯤꯅꯦ ꯅꯣꯏꯁꯤꯗꯤꯀꯣ ꯉꯥꯡꯅꯕ ꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯏꯕꯦꯇꯣꯟ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯊꯣꯏꯕꯤ ꯑꯣ ꯊꯣꯏꯕꯤ ꯉꯥꯔꯨꯕꯥꯛꯇ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ ꯑꯅꯤ ꯂꯩꯍꯧꯕꯅꯤ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯏꯃꯥꯗ ꯊꯣꯏꯕꯤ ꯏꯃꯨꯡꯗꯒꯤ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯄꯤꯔꯛꯂꯝꯃꯤ ꯁꯤ ꯏꯃꯥ ꯑꯗꯣ ꯏꯃꯥꯕꯨ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯑꯩꯁꯨ ꯏꯇꯥꯃꯦꯂꯩ ꯍꯣꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯕ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯆꯠꯂꯨꯔꯣ ꯏꯃꯥꯕꯨꯗꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯂꯝꯄꯥꯛ ꯃꯁꯤꯗꯨ ꯇꯝꯅ ꯂꯥꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯕꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯂꯦꯞꯄꯤ ꯏꯕꯣꯕꯤꯅ ꯈꯔ ꯊꯨꯅ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯗꯣ ꯋꯥ ꯑꯃ ꯍꯪꯒꯦ ꯀꯩ ꯋꯥꯅꯣ ꯌꯥꯝ ꯂꯨ ꯋꯥꯗꯤ ꯍꯪꯉꯛꯀꯅꯨꯀꯣ ꯑꯩ ꯈꯨꯝꯕ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯈꯣꯏ ꯏꯅꯦꯅ ꯑꯩꯒ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕꯁꯤꯕꯨ ꯈꯪꯕ꯭ꯔꯣ ꯈꯪꯉꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯀꯨꯆꯨꯁꯤꯒ ꯏꯕꯣꯕꯤ ꯅꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯅꯤꯡꯗꯨ ꯌꯧꯅ ꯁꯥꯡꯂꯤ ꯃꯨꯇꯛ ꯇꯧꯕ ꯀꯨꯆꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯁꯥꯏꯅꯣꯟ ꯑꯃ ꯑꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯥꯁꯤ ꯂꯩꯅ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯇꯧꯔꯤ ꯊꯣꯏꯕꯤ ꯏꯕꯣꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯇꯥ ꯏꯕꯣꯕꯤ ꯑꯁ ꯅꯪꯁꯤꯗꯤꯀꯣ ꯅꯗꯦ ꯀꯥꯏꯗꯒꯤ ꯋꯥꯈꯜ ꯅꯪꯅ ꯂꯝꯁꯤꯜꯂꯛꯏ ꯃꯌꯥꯝꯗꯨ ꯑꯣꯟꯊꯣꯛꯄ ꯅꯪꯁꯤꯗꯤꯀꯣ ꯈꯪꯗꯦꯗ ꯁꯨꯝ ꯈꯜꯂꯤꯅꯤ ꯋꯥꯈꯜꯁꯦ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅ ꯀꯟꯅꯗꯕ ꯋꯥꯅꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯐꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯤ ꯇꯁꯦꯡꯕ ꯊꯃꯣꯏꯗꯣ ꯃꯁꯛ ꯈꯪꯂꯛꯄ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯍꯦꯟꯅ ꯅꯪꯕꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯗꯣꯏꯅꯤ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯑꯁꯦꯡꯕꯒꯤ ꯍꯣꯏ ꯑꯁꯦꯡꯕꯒꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯤꯒꯤ ꯃꯤ ꯅꯣꯛꯅꯕ ꯀꯟꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯌꯥꯒꯁꯨ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ ꯉꯁꯤꯁꯨ ꯍꯥꯏꯕꯤ ꯏꯕꯦꯌꯥꯏꯒ ꯀꯟꯅ ꯈꯠꯅꯔꯤ ꯏꯕꯦꯌꯥꯏ ꯍꯥꯏꯕꯤ ꯍꯣꯏꯒꯤ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯅꯪꯅ ꯑꯩꯒꯤ ꯏꯃꯧꯕꯨ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯁꯔꯥ ꯁꯅ ꯄꯥꯎꯊꯣꯛꯂꯕꯁꯨꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯩꯒꯤ ꯏꯃꯧꯁꯤ ꯀꯔꯝꯕ ꯃꯧꯅꯣ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯍꯥꯏꯒꯠꯇꯨꯅ ꯆꯠꯂꯤꯕ ꯅꯃꯥꯏꯗꯣ ꯅꯣꯡꯃꯗꯤ ꯅꯔꯨ ꯂꯨꯞꯄ ꯁꯣꯏꯔꯣꯏ ꯋꯥꯆꯦꯛ ꯃꯥꯟꯕꯤ ꯅꯪ ꯍꯥꯏꯕꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯇꯨꯡꯒꯤ ꯋꯥꯈꯜꯕꯨꯁꯨ ꯂꯥꯝꯁꯤꯜꯂꯨꯗ ꯍꯥꯏꯒꯤ ꯌꯥꯎꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯣ ꯌꯦꯡꯖꯧꯋꯣ ꯍꯌꯦꯡ ꯅꯥꯕꯦꯝꯃꯩꯒꯤ ꯏꯃꯧꯗ ꯀꯝꯗꯧꯕꯒꯦꯗꯣ ꯍꯦ ꯍꯥꯏꯕꯤꯌꯥ ꯀꯩꯗꯧꯔꯨꯅꯤ ꯃꯤ ꯅꯣꯛꯅꯕꯗ ꯀꯜꯂꯨꯗꯅ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥ ꯍꯧꯔꯛꯏ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯔ ꯃꯥꯜꯂꯦꯅꯦ ꯍꯥꯏꯕꯤ ꯊꯋꯥꯁꯥꯗ ꯑꯣ ꯏꯆꯥꯅꯨꯄꯥ ꯍꯧꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨꯕꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯁꯣꯏꯔꯦ ꯁꯨꯝꯊꯣꯛꯎ ꯍꯥꯏꯗꯅ ꯇꯥꯛꯄꯤꯕꯒꯤ ꯋꯥꯅꯤ ꯁꯤꯕꯨ ꯑꯩꯅ ꯃꯤ ꯅꯣꯛꯅꯔꯨꯕ꯭ꯔꯣ 이베야이수 사우나 ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥ ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯩꯄꯥ ꯁꯥꯗꯨꯅ ꯅꯈꯨꯠ ꯂꯥꯟꯁꯤꯜꯂꯛꯂꯕꯗꯤ ꯂꯥꯟꯁꯤꯜꯂꯛꯂꯤꯕ ꯅꯈꯨꯠꯇꯣ
pa hai basidi nang khangdra male ha kakpa yai si khangdra male ba hayeng na sana mo ga to loina surung ba tare ne mi nok na ba da hai bi nang bo ibobi phamung adu de hip tur leiram badagi mapala du tholaktuna mama do onsillaga haire ima sibu ko mai to bu to zumi khana pa pangre da ko hai bi sound kaino nang na mathong marong khangna wa nga ngai de ibe yai ibobi do onsinduna ibobi ya nama minok chawbi sia cheksilo natrabadi nya nangsu pakhang oina leikai mapal thokpa ngamoi ine na hari basia khangledana asia idu nei be yai du satkirami nongmusu haibi bilasini hoigi sumangduda phamduna wari sanari bilasini na haibiya chawbi gi masanupi dubo sahi kayamti suramnani nati mabu aigi isunupi ahal asigi lenga oigi budaina na hanwai oigi bra kainam tawgi bani kaidawrage yam khatpani madugi nupi masado sakna tibun na punik maladana haima hai ibem nang sima sana bangak te hairadana hai gumdana aikoi isunupi hoidina saraga wandana asaput lai wona ni ngai hek tawrisia moi gumna nupa na hagi wakhalga leitriye bilasiniya nang saudi saw nangina sunupi ahaldu sunya hayeng ahun oina lau pari ahum mariga yaudradi nupaga phangbai wa leiti haijin danai bo hekthi kana laurino mama ampa haira thiba sunate kaino da mi ningtham thada pokibagi mubadabu karino kalena poklam labadi ai sumu phajaba leiroi aina harisi haina dro kalena pu ade ngang do masak phajai ningtham thada pu ade ngang do kusumu yedana sumdra aina harisi ira bilasini zugot oirum sadaba wa taning dab naidi bilasini nang na haining lisia aina hari mayam si lale sini onya nang hek loina sumjaro matang adu kusumadu bilasini hoida laktuna bilasini ki manaka du sanglaktuna wa hairi ini bilasini ina malai bro haima kusum nanamadi mapam satkinya nang bukari leirage inamadagi lang masum te yenge lakpani adu te kona yenglage ini haibe paw mutum tamge kai wa no hai ini gi sanupa ibobi do awangi ini ibetongi masanupi thoibi du kanung sine hai ini haibi de hainu minuk na ban marol makaliba hayeng hanu thangda mimang phama soiroi ini bilasini adudi ayam sale ko asia haidu nokfet tawraga satkiram kusumado bilasini nam hai gumladana haibiya aisu nangonda haige khaliba aisu makhoi ni satmina ba uiko haibi sauna bilasini de satlage hayamduna mayum tamna orok sonduna satkiram mayum yaurabada masabu lak tuna kau ibungo hai ibobiya nang yam thun tholau mapasida tholaktribra nang ibobi su mapaladuda monghada tholaktuna ma kayage kari haigi nate aina taliba pausi asumbra haiwani nanga madugi ibeton haibi tenawa masin manbidugi masanupi kabong manbidu koinai haibasibu sumbra haibani ibobi kaisu khanda adumak seng hairi adubu kaidawrage is hey thuna tokno imana pamdi masak thimalinya ireima masak thibagi damakta mina nushinariba nupibu tokno wai ima yam taningi ko aingonda adugi waga hairaka asi hairamduna thawasada asanupa adudi imungda sangkirami haibi matha sana sonjai aidi loiredana madugi nupidu ka yumsida ima woina pusilaklabadi haibi aidi leikai miya mamanga sida sijakibani hena phare is kaidawni sigi hoide he ainya madugi ibeton haido moide hette satlugi ko hairoge da ai hetta asomna hokre mathangi numitta haibidu ibeton hoida laklam aduga suri makhadu leptuna ibeton bu kawi hai ibeton mapalda thuna thulau ibeton sakhum aduda ayuki sak adu thongdun leirambani adubu haibina suri makhaduda laktuna kauribudu tabada mangon adomna thuklaktun haire haima isia hawaijar loba lairo mayongbu amakakta ngairamlani haibi sauna ibetonda mamit adu phaina yengi ibeton amuk makha tare isia ngihakta ngaibiyu ko ayamukta lauthoklukhige ibeton haibi hawaijar manam nambi is ba phare dei naudi nang ye dugu mapum masado nabi mai sabi do manbre he
ꯍꯥꯏꯕꯒꯤ ꯈꯣꯟꯗꯥꯗꯨꯗ ꯏꯕꯦꯇꯣꯟ ꯉꯛꯅ ꯏꯁꯤꯌꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯄꯤꯔꯤꯗꯤ ꯁꯤꯟꯗꯣ ꯂꯩꯇꯣꯟ ꯐꯕꯤ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯀꯦꯊꯗꯨꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯑꯩꯗꯤꯅꯦ ꯋꯥ ꯉꯥꯡꯕꯗ ꯀꯣꯏꯊꯣꯛꯅ ꯉꯥꯡꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯁꯤꯗ ꯋꯥ ꯂꯣꯏꯔꯦ ꯅꯆꯥ ꯐꯥꯖꯤꯜ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯍꯥꯏꯕꯤ ꯊꯣꯏꯕꯤꯕꯨ ꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯁꯀꯤꯕꯨ ꯀꯤꯅꯦ ꯀꯨꯁꯨ ꯀꯨꯃꯦꯟꯒꯗꯤ ꯃꯩꯇꯥꯟ ꯕꯣꯔꯥꯅ ꯀꯩꯗꯧꯔꯨꯅꯦ ꯕꯦꯝꯃ ꯊꯣꯏꯕꯤ ꯁꯥꯏꯉꯣꯟ ꯀꯛꯂꯒ ꯅꯁꯥꯁꯦ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒꯨꯝꯅ ꯐꯖꯩ ꯈꯜꯂꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯄꯤꯁꯨꯝ ꯃꯊꯛꯀꯤ ꯁꯥꯏꯅꯣꯟ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯇꯝꯗꯨꯒꯤ ꯂꯝꯍꯦꯟꯕ ꯈꯨꯃꯟ ꯈꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣꯅꯦ ꯑꯃꯨꯔꯩ ꯃꯥꯟꯕꯤ ꯃꯆꯥꯗ ꯑꯗꯨꯝꯅ ꯍꯩꯕꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯏꯕꯦꯇꯣꯟ ꯁꯥꯎꯅ ꯍꯤꯔꯩꯁꯦ ꯇꯥꯒꯦ ꯌꯥꯝꯅ ꯇꯥꯕꯅꯤ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯇꯣꯛꯂꯕꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯈꯟꯒꯅꯨ ꯃꯁꯛ ꯊꯤꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯒꯨꯟꯅ ꯌꯣꯝꯕꯤꯅꯤ ꯈꯪꯂꯦꯗꯅ ꯑꯣ ꯅꯣꯏꯒꯤꯅꯦ ꯃꯒꯨꯟ ꯅꯒꯨꯟꯒ ꯑꯩ ꯈꯪꯗꯦ ꯉꯁꯤꯗꯒꯤ ꯅꯆꯥ ꯑꯊꯤꯕꯤꯁꯦ ꯑꯩꯒꯤ ꯏꯆꯥꯒ ꯎꯅꯍꯟꯕ ꯌꯥꯔꯣꯏ ꯈꯪꯂꯦꯗꯅ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯅꯤꯌꯦ ꯃꯁꯦ ꯅꯤꯡꯊꯝꯊꯥꯒꯤ ꯂꯩꯆꯤꯜ ꯃꯔꯛꯇ ꯄꯣꯛꯑꯝꯒꯅꯤꯕ ꯏꯃꯣ ꯍꯦꯛ ꯎꯔꯗꯅ ꯑꯩꯒꯤ ꯏꯆꯥ ꯉꯧꯔꯣꯛ ꯉꯧꯕꯗꯨꯗꯒꯁꯨ ꯄꯥꯝꯖ ꯁꯥꯔꯤꯕ ꯏꯆꯦ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯏꯆꯥꯗꯨꯁꯨꯅꯦ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯏꯁ ꯕꯦꯝꯃ ꯅꯆꯥꯅꯨꯄꯤ ꯃꯨꯊꯤ ꯑꯁꯦ ꯃꯁꯥꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗ ꯌꯦꯡꯗꯕ ꯃꯈꯩ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨꯗꯤ ꯁꯟ ꯃꯥꯟꯕꯤ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯧꯔꯤꯒꯦ ꯁꯟꯊꯤ ꯃꯥꯜꯂꯒ ꯄꯣꯛꯂꯛꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯕꯤ ꯑꯗꯨ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯇꯣꯟ ꯁꯥꯎꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯑꯁꯦ ꯃꯤ ꯅꯣꯛꯅꯕ ꯌꯥꯝꯅ ꯀꯟꯕꯅꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯝꯂꯤꯕꯗꯨ ꯎꯔꯦꯗꯅ ꯅꯝꯗꯅ ꯂꯩꯒꯗꯕꯅꯤ ꯃꯁꯦ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯌꯥꯔꯣꯏꯗꯧ ꯏꯕꯣꯕꯤꯗꯣ ꯀꯧ ꯅꯝꯗꯅ ꯂꯩꯌꯨꯀꯣ ꯂꯩꯌꯨ ꯏꯕꯦꯇꯣꯟꯁꯨ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯊꯣꯏꯕꯤ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯊꯣꯛꯅꯤꯡꯕ ꯐꯥꯎꯗ ꯑꯗꯨꯃꯛ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯏꯕꯣꯕꯤꯅ ꯊꯣꯏꯕꯤꯗꯨꯕꯨ ꯆꯦꯜꯂꯛꯂꯝꯃꯤ ꯍꯥꯏꯕꯤ ꯃꯥꯗꯤ ꯂꯣꯏꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯅ ꯃꯤ ꯅꯣꯛꯅꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯧ ꯌꯦꯡꯕ ꯆꯠꯂꯨꯕ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯧ ꯑꯃꯅ ꯃꯤ ꯅꯣꯛꯅꯕ ꯀꯟꯈꯨꯗꯅ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯏ ꯃꯃꯧ ꯅꯨꯄꯤ ꯁꯛꯊꯤꯕꯤ ꯃꯩꯇꯥꯟ ꯃꯥꯟꯕꯤ ꯑꯃ ꯐꯪꯂꯦꯗꯣ ꯑꯃꯅ ꯕꯦꯝꯃ ꯅꯍꯥꯟꯋꯥꯏ ꯑꯩꯒꯁꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯅꯦ ꯑꯩꯈꯣꯏ ꯏꯅꯦꯝꯗ ꯍꯥꯏꯔꯤꯅꯤ ꯃꯥꯅ ꯏꯕꯦꯆꯧꯕꯤ ꯅꯪꯒꯤ ꯅꯃꯧꯁꯤꯗꯤ ꯃꯆꯤꯟ ꯏꯇꯨꯝ ꯇꯨꯝꯂꯗꯅ ꯍꯥꯃꯦꯡ ꯃꯥꯜꯂꯤ ꯀꯩꯅ ꯍꯥꯏꯔꯤꯝꯅꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯤ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤꯗꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯃꯧ ꯌꯦꯡꯕ ꯂꯥꯛꯄꯗꯣ ꯑꯗꯨꯗꯅꯦ ꯃꯁꯥꯒꯤ ꯀꯨꯆꯨ ꯉꯧꯖꯕꯩꯁꯦ ꯁꯟꯗꯣꯟ ꯇꯩꯔꯒ ꯉꯧꯕꯅꯤꯗꯅ ꯂꯩꯀꯥꯏ ꯁꯔꯥ ꯆꯠꯂꯤꯕꯅꯤ ꯃꯥꯅ ꯃꯤ ꯅꯣꯛꯅꯕ ꯀꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯃꯃꯧ ꯃꯨꯊꯤꯗꯨꯅ ꯃꯈꯨꯠꯀꯥꯁꯨ ꯏꯃꯨꯛ ꯃꯨꯛꯈꯩ ꯂꯣꯟꯕ ꯏꯔꯣꯟꯕꯗꯣ ꯍꯪꯒꯣꯏ ꯍꯪꯒꯣꯏꯅ ꯆꯥꯕ ꯇꯥꯔꯦꯗꯅ ꯉꯛꯆꯥꯎ ꯊꯤꯠꯄꯤ ꯍꯥꯏꯕꯤꯗꯣ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯁꯣꯝꯗꯅ ꯍꯥꯏꯕꯤ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯀꯟꯅ ꯀꯞꯂꯤ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯕꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯁꯤꯗ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦ ꯃꯁꯤꯒꯤ ꯃꯨꯊꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯐꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯏꯗ ꯕꯤꯂꯥꯁꯤꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯁꯤꯈꯤꯕꯅꯦꯅ ꯐꯔꯦꯕ ꯕꯤꯂꯥꯁꯤꯅꯤ ꯇꯞꯅ ꯍꯥꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯤ ꯊꯣꯏꯕꯤ ꯑꯁꯤꯅ ꯃꯧ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯋꯥꯔꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯛꯆꯤꯟꯅ ꯈꯟꯗꯨꯅ ꯑꯁꯣꯏꯕꯗꯨꯕꯨ ꯅꯣꯛꯅꯔꯨꯕꯁꯦ ꯑꯩꯈꯣꯏꯁꯨ ꯏꯔꯥꯜ ꯂꯩꯇꯕ ꯅꯠꯇꯦ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯈ꯭ꯔꯕ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕꯨ ꯄꯨꯟꯁꯤꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯒꯅꯤ ꯊꯣꯏꯕꯤꯁꯦ ꯏꯪꯁꯨ ꯇꯞꯆꯩ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯜꯂꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯀꯩꯗꯧꯒꯦ ꯕꯤꯂꯥꯁꯤꯅꯤ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯝꯗꯧ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯊꯣꯡꯒꯥꯜ ꯋꯥꯡꯕ ꯂꯥꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯗꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯃꯤ ꯅꯣꯛꯅꯕꯗꯣ ꯇꯣꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕꯤ ꯆꯨꯝꯃꯤ ꯕꯤꯂꯥꯁꯤꯅꯤ ꯑꯩꯅ ꯃꯤꯒꯤ ꯑꯁꯣꯏꯕꯕꯨ ꯊꯤꯗꯨꯅ ꯅꯣꯛꯅꯔꯨꯕꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯕ ꯃꯈꯣꯏꯅ ꯑꯩꯕꯨꯅꯦ ꯎꯔꯒ ꯃꯆꯤꯟ ꯈꯨꯝꯗꯅ ꯅꯣꯛꯂꯤꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯣꯕꯤꯒ ꯊꯣꯏꯕꯤꯒꯁꯨ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯤꯅ ꯏꯃꯥ ꯑꯩꯒꯤ ꯀꯨꯆꯨ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯅ ꯃꯥꯕꯨ ꯏꯀꯥꯏꯕ ꯅꯪꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯕꯤ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯕꯦꯝꯃ ꯏꯃꯥꯅ ꯁꯣꯏꯔꯨꯕꯒꯤꯅꯤ ꯏꯃꯥꯅ ꯁꯣꯏꯕꯅꯤ ꯏꯃꯧꯅ ꯁꯣꯏꯕ ꯅꯠꯇꯦ ꯏꯕꯣꯕꯤꯅ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯗ꯭ꯔꯣ ꯃꯤ ꯅꯣꯛꯅꯒꯅꯨ
ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯁꯥꯗ ꯂꯣꯏ ꯁꯨꯔꯨꯡꯉꯦꯗꯣ ꯍꯥꯏꯕꯤ ꯏꯕꯣꯕꯤꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯍꯦ ꯅꯪꯅ ꯅꯃꯤꯠ ꯁꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯤꯕ꯭ꯔꯣ ꯍꯥ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯃꯥꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯒ ꯑꯃꯠꯇ ꯁꯤꯗꯖꯔꯔꯣꯏ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯑꯩ ꯑꯗꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯤ ꯊꯤꯈ꯭ꯔꯦꯗꯀꯣ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯂꯨꯞꯊꯩ ꯄꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯕꯤ ꯏꯕꯦꯝꯃ ꯌꯥꯔꯦꯍꯦ ꯅꯃꯧꯁꯤꯒ ꯍꯔꯥꯎ ꯍꯔꯥꯎ ꯐꯖ ꯂꯩꯃꯤꯟꯅꯧꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕꯤ ꯃꯥꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯑꯗꯨꯃꯛ ꯊꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯍꯥꯏꯕꯤ ꯃꯥꯅ ꯊꯣꯏꯕꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯊꯣꯏꯕꯤꯒꯤ ꯏꯪ ꯇꯞꯆꯕ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯅ ꯆꯠꯆꯕ ꯊꯛꯈꯥ ꯈꯪꯕ ꯃꯇꯧ ꯑꯁꯤꯗ ꯍꯥꯏꯕꯤ ꯃꯥꯁꯨ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯕꯤꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯦꯕꯥꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ